Mayambu ahanbamaktada makhal mathel Manipur full story collection na Mayambu tramna oksabaga na ikok nona khurumjari ngasi su mayam ke ngahak pathan bagida makta Manipuri horror story amamu pudon laksari horror story asigi maming writer Thaujal wari asina hingliba amati laikhidraba kanagumbi amataga marina jadi ai bana wakana sagatsaraga tabiriba punamaki ngahak pathan bagida makta semjaba wari ni haujik mayamdu khudol tamjari Manipuri horror story writer Thaujal ayuki matamni Thaujal gi mayumda mukhoi nupa ani khak lai lakliba nupa ani asigi mamingna amana Thanil kawi amuduga amana Gulamjat kawi matam aduta Gulamjat na Thaujal gi sumang aduda leplaga Thaujal bu hanna kauri adumna kauba do Thaujal gi mamadu taraduna mapalangda parapar thorakle matam aduda Thaujal gi mamana kana hangbunu ne noibo akhoi gi ibungo Thaujal unagi haibro adumna hanglakpaduta Thanilna hoi ima akhoi gi aiba Thaujal bu krai de chalpi khibage o mado asidane thabak ama khak chatkibani ho laklani se sideng akta phamu asumna haiduna mangol da phak ama thaduna phamhali masidegi di ngehak leraga Thaujal su kudak aduda adumak lakselakle tan chan ruba haibadoni matam aduta Thaujal gi mamana madi hainani ngasida lakulak le ne ibungo nang unani haidana mi khar lai asomna hairaga makhoi phaminna hallamlaba matungda Thaujal gi mama to imungdomda paraprap changkhri matam aduda Thaujal na lakliba singaduta karigi lakpibano haiduna hangi matam aduda Thaninna ibungo sumdobani ibungo si writer amani haiba akhoi khangjare maramaduna akhoi se film ama puthoki haiduna lakcharibani hairiba film masi ibungo na amtang writer oibidabadi yadre hoi oijaba ngamgani ado film si karamba matang gita oikadabano ibungo adu gidi noigi but ki film ga haina ba horror movie da namgadabani aduna horror gi oiba wari amatang ibungo na khara idaba yadabani adu sune yamna phajaba hek jingbada tabada nungaiba jingningba oigadaba adugumba oja ni gi tamo ni gi mingna kari ai gi mingna Thanil kawi aduga magina Gulamjat ado ibungo thabakchi kaidongwedagi hauba yagani aikhoi giti athu patamda pamlabani ibungo gi kono script to hek leibaga hek tamak namba hawrtawba sumdobiro ai numit humni gi manungda pi anaba hona jarakagi yam nungare de ibungo ado ya ado paisa nungsa sidi kamai tawba adu gidi tamo khoina khara bibiramo aduna dum jaida se ahad bagi advance hoina se tarasi paihawro atuga hek doibaga taramga bo hapage kunde yana sineko hoi yaye tamo asomna wari watai sanarabagi tungda haujikti Thanil amadi Gulamjat Thaujal gi yumdagi chatkhri matam adu Thaujal na kadai deki wari no aina igidori basibo sinda budi hoi haidokre sense siman basida adu boy idabadi adi kamai torogi ini ai lekai gi ahal amanida mukoi makuna thaya thinraki ba but ki wari ga lerabadi libi yu haduna lihalaba adu tarabagi tungda murude hekta wakhana sagalaga hekta isalage asomna khallaga Thaujal na makoi ga lekai atu leiba ahal oiraba miyoi singda chatuna wahang pahong tau tuna wari kya ma lihalami asomna mathang lirakpada makoi ga lekai ki yamna ahal oiraba amana wari ama lirakhi madodi makoi ga lekai asida yamatam thiba laibi ama lerami hairiba maibi ase kyamu yamna tantibagi haibapu mahana bo hatke khankraba mi adudi hatana tokti aduga lekai amatana magi mathakta wangang busungamdi maramdi magi mathakta wangang lurabadi mi ado nongalakpata hektamak sinu lerami masidagiri mayam changduna maibi ado khwaidagi phattaba sap kotra yamna kanba nupini aduna mahakasina sum khulasida lekai asida leiba taragadi aikoi gi khullekai ase miwok minok moisa nanglakpa tari maramadur mahakase hatokrasi haiduna mayam manaraga mahakpu hatki mahaki thawaina lekai khulasida hojiksu aduma koicha chatuna leiri haiduna ahaladuna libiraki wafam adu tabda Thaujal yamna harauki maramdi mahangna ngahadagi mathang tarakpa wari singi manungta ngasi mahangna tariba wari asina khwaidagi nungaiba wari haibado mahaki gonadi oikrei masidagi Thaujal na ahaladu ta khurumjaram laga mayum tamna lakli
asumna laklabagi tungda mahakna wari ado iba hauthaki asumna iba hauraba matung numidang wairamda mahak warakladuna ngihak tumtharuri matam maduta magi sumangda kanagumba amana kaubagi makhol ama tai khonjal adu tabada thaujal kana oiraba jano haiduna mahak wari irambadagi sumang lomda lai matam maduta nupi ama leplaga ibungo nanglo thaujal hairibasibo asumna hairakpaduta thaujalna hoi mane ine kari oirabano asumna hanglubaduta nupi aduna aise kari haigadabuno khangjene lambi do lambangnaraba aduda nangna khara thimbiyo haidana haijaki dan jangribani yani yani ne adugidi ai dum thinjage numidang wairamga woisilakpasida yani asumna hairaga mahak sumangnomda kumthagi hek tawbaga yumadugi manungdomda kariguma potlama yamna hauna thadakhibagi khonjal ama taki khonjal adu tabada thaujal chakhumlomda paraprap chenselai adubu kari amatadi tawramde masidagi di mahana sumangnomda amuk laktuna jengmadadi nupi ado leiramdri nupi aduna leiramdaba aduta thaujalna nupi ado mahapu ngaiba ngamdraduna chakhramale haiduna khanjahui asumna mahana khallaga imunglomda lesilakpata mahake mangmaktada mana sumangda lekhiba ukhiba nupi ado mahake mitmaiba pasap sana leplaga leiramlei aduma leiramba aduta thaujaldo khangprek khangi asumna khangba sida mahak mikapsu khangthok thoraklei mahana mikap thokamatamdadi mahagase chawkri amata phamlaga leirami aduga makhutta kolom amadi boy amasu paidun leirami tawriba singase mahaki mamang amani haiba khangaklei matamatu thaujalna mahaki mamangda tawriba punamak ado loinamak isenduna filmgi script onthoklage khaladuna mahana iba hori asumna mahana wari singdo iba horko matamda mahaki manakta kanagumba ama leplaga leibadungna mahana khanki aduma torokpadu thaujalna nakje tungmang koilei leiduna yengi khara amui koilei leiduna amuk yeng chum tawi matamar thaujalna kedosige aigi tungda kanano ma lakna ribara chakana ki halibra kinomdi tawe sa haduna mahak khanjaki asumna khalabagi tungda magi manakta leiriba sayen mingchelado mahana lokhalakli arduga magi mamanga thamaga wari ado iba hori asumna tawringai tanja aduma kata mingchelado kanagumba amana intubagum gudrok launa inthuki nungshel aduna tuba haibase maram sungcha chadi nungshel sipasu nati aduga mingshel adu stand panduna yamna chekchina khiliba mingchelamani adubu kanana ilakpadagi turibano haiduna thaujaldo matomta mawon khali asumna khallabasu mahak ithabadi leplamdi asumna tawduna mahakna yamna kanna iringi tanja adumakada mahaki matunglomda kanagumba amasu dungdung chakhibudo mahakna thengnai adumna tawpaduta thaujal wari ifam khangaktrei mahake makokta thoktrei masidagi ti thaujal phuogatuna mapalangta parapar throklaga ngahtang nujit ayingbodo phuhali asumna tawraduna haujikti thaujal imungda mukchangatlaga kulomado paikhatuna amu iba hori asumna mahangna irakpana haujikti chapter 3 di yoksilekli somdana thaujal ge mado chak yamna kanna thongli asumna mahana sak thongningi ki tanja adumakada mahake manakta leiriba chegap adubu kanagumba amana lauraga matungda thadakhibagi chireng lawo makholama tai khonjel adu tabada thaujalgi mamana haima kainu hojikidudi haiduna jengthorei adubu kana amatadi leiramdi ngahan makai tawdaba mawgama torokpa adu ta thaujalgi mamado kharadi khamuk tawi masidagi ti mahaksu chak to lorakladuna thidukli aduga thaujal amati thaujalgi apabung bu chanabagi damakta kausilai asumna kaurakpaduta thaujalsu ibudo leplaga mahak sakjanabagi damakta sakchingdomda lai asumna manga laka matandasu magi matungda kanagumba ama inirakpadongna adumak tawi maruda thaujalna karino ngahan makai tawdaba mawngama torokliba sibo kainomdi tawdu malse asumna khalaga mahak chakhumda sakjanabagi damak asum lakpana haujikti sakchang jaroduna thaujal mapabung amadi mahaki mama makhoi ahum sakado chaminari asumna tawduna matamado haukhri thanil tumsu tumningdi aduna mahna ngasai ikhiba wari ado loisallage natragana khara yamna isallage haibaki wakhalol amada mahakna boyado phakatuna ithaba hori adubu yamna ngaribadi mahna ngasai phakatuna swai jaga bu ikhre haiduna thanamba jaga adagi khara sangthana iduna leirami madu ubada thaujalna aibu siyung iram labrane aini ikhibadugu
ꯃꯐꯝ ꯃꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇꯕ ꯃꯈꯥ ꯁꯝꯊꯔꯛꯏꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯈꯥ ꯁꯝꯊꯅ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡ ꯑꯁꯦ ꯃꯤꯉꯣꯟꯗ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯁꯨ ꯑꯩꯕꯨ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯁꯥ ꯅꯎ ꯄꯨꯝꯅꯃꯛ ꯄꯨꯡꯇꯦꯛ ꯇꯦꯛꯂꯒ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜꯅ ꯀꯔꯤꯅꯣꯗ? ꯀꯅꯥꯅ ꯏꯔꯝꯂꯤꯕꯅꯣ ꯁꯤꯗꯤ? ꯃꯤꯁꯤꯡꯁꯤ ꯃꯊꯣꯡ ꯆꯥꯗꯦꯗ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯃꯥꯅꯦ, ꯄꯥꯕꯨꯡꯅꯦ, ꯑꯩꯅꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜꯅ ꯍꯧꯖꯤꯛ ꯏꯔꯤꯕ ꯃꯇꯦꯛ ꯑꯗꯣ ꯃꯍꯥꯛꯅ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯏꯔꯝꯂꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯏꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯏꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯊꯧꯖꯥꯜꯗꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯑꯁꯨꯃꯛ ꯏꯊꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯁꯣꯝ ꯊꯪꯕ ꯐꯂꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯗꯨꯡ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯃꯈꯣꯜ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯅ ꯀꯅꯥ ꯑꯣꯏꯔꯖꯠꯅꯣꯅꯦ? ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯆꯦꯜꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯃꯍꯥꯛꯅ ꯎꯗꯦ꯫ ꯃꯁꯤꯗꯩꯗꯤ ꯊꯧꯖꯥꯜ ꯍꯨꯏꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯒ ꯃꯍꯥꯛꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯣꯂꯣꯝꯗꯣ ꯊꯤꯕ ꯑꯃꯨꯛ ꯐꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯂꯣꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯊꯧꯖꯥꯜ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯄꯥꯏꯔꯝꯂꯤꯕ ꯀꯣꯂꯣꯝ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯥꯛꯊꯗꯨꯅ ꯃꯈꯥꯗꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯁꯨꯐꯪ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜ ꯀꯣꯂꯣꯝ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯉꯗꯨꯅ ꯃꯇꯨꯝꯄ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯀꯤ ꯊꯧꯖꯥꯜꯗꯣ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯧꯖꯥꯜꯒꯤ ꯃꯃꯥꯅ ꯊꯧꯖꯥꯜꯕꯨ ꯍꯧꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯤ꯫ ꯃꯆꯤꯟ ꯃꯌꯥ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯔ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯏꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯀꯣꯂꯣꯝ ꯃꯥꯡꯈꯤꯕꯗꯒꯤ ꯉꯔꯥꯡ ꯏꯈꯤꯗꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯗꯨꯀꯥꯟꯗ ꯆꯠꯇꯨꯅ ꯀꯣꯂꯣꯝ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝ ꯇꯧꯕꯗꯨꯗ ꯃꯍꯥꯛꯅ ꯊꯕꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗ ꯃꯥꯔꯛꯄꯗꯗꯤ ꯀꯣꯂꯣꯝ ꯑꯗꯣ ꯊꯕꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗ ꯊꯦꯠꯆꯤꯟꯗꯨꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯩꯗꯤ ꯊꯕꯥꯛꯀꯤ ꯑꯁꯤꯗ ꯊꯦꯠꯆꯜꯂꯒ ꯉꯔꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯀꯣꯏꯊꯤ ꯊꯤꯔꯤ ꯋꯥ ꯑꯣꯏꯔꯦ꯫ ꯁꯤ ꯌꯥꯎꯔꯕꯅꯤꯅ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯣꯂꯣꯝ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯐꯖꯔꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯏꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯁꯨꯝ ꯏꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯊꯧꯖꯥꯜ ꯀꯗꯣꯝꯗꯅꯣ ꯏꯃꯥꯅ ꯂꯥꯎꯈꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯃꯥꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯏꯔꯨꯖꯔꯨꯔꯒ ꯀꯥꯔꯛꯄꯒꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯗꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯃꯥꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ, ꯑꯩꯗꯤ ꯀꯔꯤꯝꯇ ꯂꯥꯎꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯅ ꯀꯔꯤꯅꯣꯗ, ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯂꯥꯎꯈꯤꯕꯗꯥꯏꯅꯦ? ꯑꯃꯥ, ꯂꯥꯎꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯣ꯫ ꯂꯩꯀꯥꯏꯗ ꯀꯩꯗ ꯌꯨꯝꯊꯪꯅꯕꯗ ꯂꯥꯎꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯏ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯩ, ꯑꯩꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯍꯦꯛ ꯏꯕꯗ ꯍꯟꯗꯛ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯀꯌా ꯑꯃ ꯇꯧꯔꯤꯗ꯫ ꯍꯣꯏꯗꯦꯍꯦ, ꯏꯕ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯑꯃꯨꯛ ꯏꯔꯒꯦ꯫ ꯍꯌꯦꯡꯗꯨ ꯋꯥꯔꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜꯅ ꯋꯥꯔꯤ ꯑꯗꯣ ꯏꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯣꯏ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯏꯕ ꯍꯧꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ
tubat samduna chatkhibato sauhum mahakna phangi maruda thaujalna sat leithulaga kana chatkibano haiduna yengi adubu kana amata chatkibadi udi thaujal ngasai mahakna sagatlamba wakhal punamak loinamak kawbagum tawi masa to yamna sauningum khoirang khoisaunabugum tawba aduta mahakna ige khanjaramba mayamado mathang loina kawthukibagum tawi adumna toropadu thaujal do yamna sauningatuna mamrak adwaida kana leibano haiduna karutagi throklaga kulai lejuna jengi adubu kana amata leramdri masidagidi mahakna khalluriba sagaturiba wakhal adu nattaba atopa langfai amada iba horukli asomna tawduna haujik thaujalna iribado phanayam sangna iba haujalli asomna mahakna iba yamna kana nungai khlakpa matam aduta mahagi kaagi thungaduta kanagumba ama leplaga leibado thaujalna sauhum phangi matam aduta thaujalna kanano ai kaada lepliba supo haiduna sat aithokri jengakpada mahaki mamana ha ibungo chakchanaba tawrasi chak loire haramlaga chakhi thaujal mamana adumna hairapaduta khangprek khangurabani matam aduta thaujalna as khoi ki ba hoireko aise sum kisilakba kanom tawreda adubu wari si ngasti numita losinda pati jarabani hek losin kibaga ngarang lama music aduta pikhage asomna khallaga thaujal mahak ibado leplaga sakhum lomda saksanabagi damakta lakli matam aduta mahaki mamana chak thidugi tawruga lerambaduta thaujalna ima chak to thiraba kanda hairpa yadabro haima kaidoragini nupa macha nangbo imana pukham tenglingai duda chak charasi laona amuk korok ibudubu haiba chak ku thirakanda korati phaidana ai hojik thabak lepe pharibrase kaithuni masibo hai ai nang korokte ne he nang laksabani ne adumna hairakpada thaujal bhab tari ngashaidagi tawriba singasi mongoda karigumba kharadi tawre haibase mahak hojikada khangakli masidi thaujalna hoise ma farese saku thiro sahoknaba tawrasi ai babung do kaurage asomna haramlaga thaujal mapabung kauba chatkhi hingkol da thabak chuna leriba mapabung bu thaujalna sak chanabagi damakta kaurakli asomma tawduna haujikti mapa macha ani to chakhomlomda laktuna mokhoi punna chak chaminari saksa toklaba matung thaujal mahaki kada amuk lai adubu yamna ngaklibadi mahakna yamna wan ijariba wari ado kanagumba amana segaibagum machet segaiduna leramli madu ubda thaujal mai hongna saukri kana sangaktuna magna wan ijariba mahaki wari ado kana segairibano haiduna mahak yamna sauningki adubu mahaki yosu phauki masidagi thaujalna mahakna iriba wari ase iranu hairiba male maramaduna ai iraroige haiduna khallaga atupa wari paring ama inabagidamukta mahakna sem saki adubu mahakna yamna wana matam changna lekaidaga chattuna hanglurabagi tungda ijakiba warinina mahakna pak hek thadokpadi ngamlamdi matam adu thaujalna khalli lairik aina iriba wari si kanagumba amana question senaba yawrase phai khangani hawjitagi ibaduna hayeng ayuk phawba sungtum tumduna iki aduga wari ase loisanki kanagumna aingonda kihan khanglalabasu aina sugi kibitraga loire asumna asawba amaga loinana thaujal mahak wari ado ithaba hori asumna mahakna ithraka matamda mahaki matungda amadi ka adugi wangwada thaujal haiduna kaurakpana singba kaya ama taki thaujal mana iriba wari ase karigumba kharadi soidana thoklaragani haibase mahak masasu khangi asumna tawduna thaujal yamna wana tawduna irakpana numidang wairamgi pung 5 muk tasalakli matam madu phawbada thaujalna wari ado phaniyam sang ikri loigadaba khara masjid khadiba kamak ngairi masidagi di thaujalna khali to si oirabadi aina iribasi losilakadradana moy ngamba yabra do adubu ai maibra maibira amadadi hangdokpadi phaise karigo masina phatta nungda olaklabadi aingoda khudong thigadoribani aduga aina di warriors irubadagi troklibani haiduna khalli masina taduna kana gumuna aingonda posem lewa tawo raklamlabadi kamdauba ai maiba amada hangludabadi yadi adubu wari simati iba losalage asumna khallaga thaujalna limhori ba wari machlado garagar ithaba hori adumna tawrakpa aduta
ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯕꯗꯣ ꯃꯍꯥꯛꯅ ꯃꯈꯣꯜ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯧꯖꯥꯜꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯁꯨ ꯍꯣꯏ ꯀꯅꯥꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯗꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯗꯤ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯅꯔꯒꯅꯤ ꯍꯥꯏꯕꯁꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯣ ꯍꯦꯛ ꯏꯕ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯅꯪꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯊꯧꯖꯥꯜꯅ ꯃꯍꯥꯛꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯀꯣꯂꯣꯝꯃꯨꯛ ꯑꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯤ꯫ ꯀꯣꯂꯣꯝꯃꯨꯛ ꯂꯣꯏꯈꯤꯕꯗꯨꯗ ꯊꯧꯖꯥꯜ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ꯫ ꯑꯁ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯔꯀꯥꯟꯁꯤꯗꯅꯦ ꯀꯣꯂꯣꯝꯃꯨꯛꯁꯦ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯅ ꯋꯥꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯁꯦꯒꯥꯗ ꯌꯦꯞꯁꯜꯂꯒ ꯀꯣꯂꯣꯝ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯗꯨꯀꯥꯟꯗ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯄꯥꯕꯨꯡ ꯀꯣꯂꯣꯝ ꯑꯃꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯣ ꯐꯔꯦ ꯆꯠꯂꯣ, ꯍꯟꯖꯤꯜꯂꯛꯎꯀꯣ ꯈꯔ ꯉꯟꯅ ꯍꯟꯖꯤꯜꯂꯨ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯃꯥꯟꯅꯕ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯕꯗꯣ ꯇꯧꯒꯅꯨ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯖꯥꯜ ꯗꯨꯀꯥꯟ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯌꯧꯒꯅꯕ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯊꯣꯡ ꯆꯥꯗꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯒꯝ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯂꯥꯏ ꯇꯤꯟꯒꯤ ꯚꯥꯞꯇꯤ ꯁꯨꯛꯇꯧ ꯇꯧꯔꯨꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯊꯣꯡ ꯆꯥꯗꯕ ꯄꯥꯈꯪꯁꯤꯡ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯁꯥꯎꯅ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯁꯤ ꯊꯩꯗꯣꯛꯂꯒ ꯌꯥꯝꯅ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯆꯦꯜꯂꯛꯄ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯏꯔꯤꯕ ꯕꯣꯏ ꯑꯗꯣ ꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯀꯣꯟꯊꯣꯡ ꯑꯗꯨꯝꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄꯗꯗꯤ ꯉꯁꯥꯏ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯍꯧꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯃꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯆꯣꯡꯊꯔꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛ ꯗꯨꯀꯥꯟ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯁꯣꯔꯣꯛ ꯇꯥꯔꯤ꯫ ꯁꯣꯔꯣꯛ ꯑꯗꯨꯗ ꯃꯤꯁꯨ ꯂꯤꯄꯠ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯖꯥꯜ ꯉꯁꯥꯏ ꯃꯈꯩ ꯈꯔ ꯀꯤꯔꯝꯂꯕꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯤꯕꯗꯣ ꯈꯔ ꯐꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯖꯥꯜ ꯗꯨꯀꯥꯟꯗꯒꯤ ꯀꯣꯂꯣꯝ ꯑꯃ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯁꯨ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯐꯩꯔꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯊꯧꯖꯥꯜꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜ ꯍꯟꯗꯛꯇꯤ ꯉꯥꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯇꯞꯅ ꯑꯁꯨꯝ ꯃꯥꯡꯈꯤꯗꯨꯅ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗꯗꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ, ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯁꯝꯕꯜꯂꯩ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯁꯥꯁꯤꯡꯅ ꯍꯥꯏꯊꯕꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜꯅ ꯎꯁꯥ ꯋꯥꯁꯥꯁꯤꯡ ꯑꯁꯤꯅ ꯁꯦꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯛꯇꯝ ꯑꯣꯏꯔꯦꯀꯣ, ꯃꯁꯤꯗꯤ ꯋꯥꯔꯤꯗꯕꯨ ꯍꯥꯞꯄ ꯌꯥꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯣꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯆꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯀꯣꯟꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯣꯗ꯭ꯔꯣꯛ ꯂꯥꯎꯅ ꯁꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯋꯥꯏꯔꯞꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯊꯧꯖꯥꯜꯅ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯃꯁꯤꯕꯨ ꯎꯅꯥꯁꯤꯡꯅ ꯁꯦꯝꯕ ꯑꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯃꯤ ꯑꯃ ꯑꯣꯏꯔꯤꯗ꯭ꯔꯥꯅꯦ? ꯃꯥꯟꯗꯦꯗ, ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯛꯄꯗꯗꯤ ꯀꯩꯝꯇ ꯂꯩꯍꯧꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯃꯃꯥꯅ ꯍꯥꯏ ꯆꯥꯛ ꯆꯥꯊꯣꯛꯂꯣ ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯏꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯖꯥꯜꯅ ꯍꯣꯏꯗ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯧꯖꯥꯜ ꯃꯍꯥꯛꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯆꯦꯛ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯨꯡ 2 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯀꯔꯤ ꯑꯃꯠꯇ ꯑꯁꯣꯏꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ
ꯌꯦꯞꯁꯜꯂꯤ ꯑꯗꯨꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯏ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯁꯠꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯊꯧꯖꯥꯜꯅ ꯐꯪꯉꯤ ꯃꯗꯨꯗ ꯊꯧꯖꯥꯜꯅ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯕꯣꯏ ꯑꯗꯣ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯊꯧꯖꯥꯜ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯕꯣꯏ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯝꯂꯕꯁꯨ ꯃꯤꯅ ꯂꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯟꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ 2 ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯕꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯌꯦꯞꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯧꯖꯥꯜꯅ ꯃꯃꯤ ꯁꯥꯃꯤ ꯃꯪꯑꯣꯏ ꯍꯥꯋꯏ ꯎꯏ ꯃꯗꯨ ꯎꯕꯗꯨꯗ ꯊꯧꯖꯥꯜꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯇꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯣꯟꯖꯦꯜ ꯊꯣꯛꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜꯅ ꯑꯩꯁꯦ ꯃꯤꯀꯞ ꯑꯃꯨꯛꯇꯪ ꯊꯣꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯂꯦꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯨꯈꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯨꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯛꯇꯝ ꯑꯗꯨꯅ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯅꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯧꯖꯥꯜꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯁꯥ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯅ ꯈꯪꯍꯧ ꯍꯧꯗꯣꯔꯛꯏ ꯊꯧꯖꯥꯜ ꯃꯁꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯏꯁ ꯑꯩ ꯁꯤꯔꯝꯒꯅꯤꯗ ꯑꯁꯨꯝꯅ ꯈꯟꯕꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯃꯪꯂꯥꯛꯅꯔꯨꯔ ꯃꯥꯜꯂꯦ ꯑꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯅꯪꯁꯦ ꯂꯥꯎꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤ ꯍꯧꯒꯠꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯊꯣꯛꯈ꯭ꯔꯤ ꯊꯧꯖꯥꯜꯅ ꯑꯣ ꯅꯣꯡꯁꯤꯗꯤ ꯉꯜꯂꯝꯂꯦꯗꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥꯅꯤꯜꯒ ꯎꯂꯥꯝꯆꯠꯀꯁꯨ ꯂꯥꯛꯂꯒꯅꯤ ꯃꯈꯣꯏꯗ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ ꯑꯁꯨꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯒꯨꯂꯥꯝꯆꯥꯠ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯁꯨ ꯄꯔꯞ ꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯊꯥꯅꯤꯜ ꯑꯃꯗꯤ ꯒꯨꯂꯥꯝꯆꯥꯠꯇ ꯄꯤꯔꯤ ꯋꯥꯔꯤ ꯑꯗꯨ ꯍꯧꯔꯛꯄꯗ ꯃꯈꯣꯏꯅ ꯈꯔ ꯄꯥꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜꯗ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯔꯒ ꯃꯇꯨꯡꯗ ꯍꯌꯦꯡꯗꯒꯤ ꯐꯤꯂꯝ ꯑꯁꯦ ꯅꯝꯕ ꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯇꯤꯡ ꯇꯧꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡꯗꯪꯗꯤ ꯂꯥꯛꯄꯤꯌꯨ ꯄꯨꯟꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯁꯨꯇꯤꯡ ꯍꯧꯕꯁꯦ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯃꯥꯅ ꯏꯖꯕ ꯋꯥꯔꯤ ꯑꯗꯣ ꯄꯨꯈꯤꯕꯁꯤꯗ ꯅꯦ ꯍꯦꯛ ꯇꯥꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯖꯥꯜ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯁꯤꯠ ꯐꯥꯍꯧꯗ꯭ꯔꯕ ꯃꯁꯥ ꯑꯗꯣ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯧꯖꯥꯜ ꯇꯨꯔꯦꯟꯗ ꯏꯔꯨꯖꯔꯨꯔꯒ ꯃꯍꯥꯛ ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯟꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯊꯧꯖꯥꯜꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯁꯨꯃꯛ ꯂꯥꯛꯂꯤꯕꯁꯤ ꯐꯔꯦ ꯑꯩꯅ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯒꯦ ꯈꯜꯂꯒꯁꯨ ꯌꯦꯡꯗꯦ ꯅꯨꯃꯤꯠꯁꯨ ꯇꯥꯗ꯭ꯔꯤ ꯑꯩ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯦꯛꯇꯃꯛ ꯌꯦꯡꯂꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯦ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯥꯒꯤ ꯃꯄꯨ ꯊꯣꯛꯄ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯂꯦ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯧꯖꯥꯜꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯍꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯥꯏ ꯏꯁꯨ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯍꯥꯏ ꯅꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣꯅꯦ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯊꯧꯖꯥꯜꯅ ꯑꯁ ꯏꯄꯨ ꯏꯃꯥꯅꯒ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯑꯩ ꯃꯊꯥ ꯁꯥꯗꯅ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯑꯗꯨꯒꯤꯔꯥ ꯌꯦꯡꯊꯣꯛꯁꯤꯉꯥꯏꯗꯅ ꯃꯗꯨꯗꯤ ꯌꯨꯝꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯛꯄꯕꯨ ꯃꯥꯜꯂꯤꯅꯦ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯥꯡꯒꯣꯜꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯈꯔꯗꯤ ꯐꯪꯉꯤ ꯑꯗꯨꯕꯨ
ꯄꯪꯀꯟ ꯀꯟꯕ ꯁꯥꯎꯝꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯀꯟꯕꯁꯨ ꯃꯥꯜꯂꯤ ꯉꯥꯏꯈꯣ ꯅꯪꯕꯨ ꯃꯤꯅꯒ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯥꯒ ꯆꯥꯔꯨꯕ ꯈꯣꯠꯂꯨꯕꯒ ꯂꯩꯕ꯭ꯔꯥ ꯏꯄꯨ ꯃꯗꯨ ꯑꯩ ꯂꯩꯇ ꯃꯥꯜꯂꯦꯗ ꯑꯣ ngasi nongma ni humni asida minaga pirakpa kwa wairasu hai wairasu nang chabaga de leite ko leiti bo ipu ado nangna tarukli basina kayam kuiraba ipu ngarang handigi ni aina wari ama hek irubadagi ni kari wari iba nangna aikoi ge lekai da thokiba wari ni ipu amai bi ama mayamna ahali habar kaino ais nangi singa hanwai mai bi ama leikidabugi wari dura oh mani ipu hai madudi nangna kedobagi iribani na ha magi wari sabadu phawbada ai mang hada kariyam nei hainaribani ne nang di magi wari irura wa waire aduna ni idina ba tawlibado hai wari ado segaraga mangan ko mai thado ko natrabadi nang awa phamda taba yai he kano ni ipu ai di wari ado bingoda bithokre ais kamai tawni du di bungo ado mi du phasara hainaraga ne madu laigi oiba iba yadaba haiba yadaba adugumlaba amani marmaduna manghan kharji atupa mirakena hayuko natradina swadana khudong thiba taragani ipu ki nakta laglaga khara phagatra hairaga hena matha sarabra kanong tawreda aima si aina hayori sinang phattabro hai angawna phaina chatringai amukta lokthuknaba tawko ipu adudi ai amuk chalage yoro asomda hairakpaduta thaujal matha yamna sana mayumlomda mo halakli mahana mayum yorokpa matamdadi thanil amati gulamjat sumangga leptuna thaujalgi mamaga wari watai sanaduna leirami thaujal jangpo ubutu ubata thaninda ibungo lo aikoi se matha sabama leirin he asomda hairakpada thaujalna kari amuk tawruba jano haiduna changchilai matamadu gulamjatna ibungo nangna iba wari do aikoi yamna cheksinadi hawkibani adubu tahurama malai he ado ibungona wari yogi kopi lerabadi amatang pibiyuba adumna hairapado thaujal jamna harauna sumai tawrasi wari du madu nattaba atopa wari oina ijirak lagi wari du kayasu phajaba yaudabanida asomna hairapado ta thaninna adu ibungo paisa mu lawgadro lawjararoi atopa wari gidi aina wari du atopa da wonthoge haijabagi wani paisa gidi lawjararoi asomna hainaraduna wafamadu janaraduna haujikti thaujalsu wari ato hayengi nomit iraga piraklakhi hainakri thanil amadi gulamjatsu atopa miyoi singda hayengdagi film namba hauragani haijilurabani na hayeng ayuk nanganaba ibiraklo awatpa leirabasu kona makhada ithaba haurunaba tawsi aduga ihouba kharadi hayengdagi namnaba tawrasi hairamlaga chatkri asumna tawduna matam ado haukri thaujal mokhoigi manaktagi lairik ado mangkhre haiba tabada yamna haraukhi asuma tawduna thaujal numidang aduda hayeng ayuk pinabagi wari to garagar ithaba hauri asumna mahana wari to ithaba pungloi loirakpada ahingi pungani khara helabani thaujal ngasidi saka amata sadrabani mamana hairabasu mahana saningdre haiduna khumkhrabani masidagi ti thaujal gi mamasu fare nana taneba kanda saro thiraga saksangda kuplaga thalamabani hairamlaga mahaksu tumba dumak changkhrabani thaujal mathangi nongalaga oina charage khaladuna wari ado iba pungloi loisale aduga mahakna wari iba loraklaga pungjilu matamda pungani taduna leiramle masidagi thaujal wai sangle khaladuna phamung aduta tummage haiduna changsilakpadadi phamung adugi mathak adu maktada ngarang mana ikiba wari ado taduna leiramle madu ubda thaujal khamprek khangi kayo sidi aina thanil amadi gulamjat pi khrabar laik atupu wari adu matu karamna aiki phamung matak asida lakliba asomna khallaga mahak yamna kina boy adu paraga lakran langthui asma langthokpa matamda boy ado mahaki phamungi manaktagi sangna lapna paithokuna chakkhraga kanagumba amada thomjallaga laimaida takibagum malang amada pallaga laimaida purup lawna takhi marudat thaujal do khangprek khangaduna magi kaasida kanagumba ama leire haibase khanglakhi masidagi di thaujal yamna kanna lauraga mama amadi mapabu kawri adumna thaujalna kanna kaurakpaduta mahaki mamaga mapagasu ka aduta sensilakli matamaduta thaujalgi mapana kaidore kaidorage nangbo asomna hanglakpaduta thaujalna mahaki ka manung asida kanano ama leire ai yamna kire aina tawribasibu karino haiduna koilau lauri
ꯃꯁꯤꯗꯒꯤꯗꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯅ ꯃꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯧꯖꯥꯜꯒꯤ ꯃꯃꯥꯗ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯩꯁꯨ ꯂꯥꯛꯈꯤ ꯑꯩ ꯌꯥꯝꯅ ꯀꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯍꯟꯅ ꯇꯥꯗꯕꯤꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯗꯣ ꯄꯔꯞ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯣꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯀꯧꯔꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯁꯥꯏ ꯊꯧꯖꯥꯜꯅꯁꯨ ꯎꯅꯔꯝꯂꯕ ꯑꯍꯜ ꯑꯃꯥꯏꯕ ꯑꯗꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯊꯧꯖꯥꯜꯗꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯅ ꯈꯨꯔꯥ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯁꯤ ꯅꯁꯨ ꯅꯨꯄꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯁꯦꯒꯥꯏꯔꯒ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯩꯗꯧꯕꯒꯤ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯐꯥꯎ ꯊꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅ ꯃꯍꯥꯛꯁꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯁꯣꯝꯗꯅ ꯊꯧꯖꯥꯜꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯊꯝꯃꯤ ꯄꯨꯊꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯃꯥꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯄꯥꯕꯨꯡ ꯂꯥꯛꯂꯒꯅꯤ ꯅꯄꯥꯕꯨꯡ ꯂꯥꯛꯂꯒ ꯄꯨꯊꯣꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯊꯧꯖꯥꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯁꯥꯗꯣ ꯆꯦꯟꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯗꯅꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯂꯣꯝ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯃꯥꯗ ꯊꯤꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯃꯥꯗꯣ ꯀꯤꯔꯛꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯗꯣ ꯃꯃꯤꯠ ꯑꯗꯣ ꯏ ꯀꯥꯕ ꯃꯈꯩ ꯁꯥꯎꯅ ꯉꯪꯗꯨꯅ ꯃꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯃꯥꯡ ꯌꯧꯔꯛꯂꯕ ꯊꯧꯖꯥꯜꯒꯤ ꯃꯄꯥꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯑꯃꯥꯏꯕ ꯃꯄꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯕꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯃꯁꯥ ꯑꯗꯣ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯉꯪꯂꯒ ꯃꯥꯒꯤ ꯃꯃꯥꯗ ꯀꯣꯂꯣꯝ ꯊꯤꯟꯗꯨꯅ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯂꯣꯝ ꯑꯗꯨꯕꯨ ꯊꯨꯗꯦꯛꯇꯨꯅ ꯃꯨꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯣ ꯇꯨꯡꯒꯜ ꯂꯣꯟꯅꯗꯨꯅ ꯐꯥꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯄꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯌꯥꯗ ꯊꯨꯅ ꯁꯥꯊꯤꯔꯝꯂꯤꯕ ꯍꯩ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯌꯥꯎꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯉꯥꯡꯁꯪ ꯉꯥꯡꯕ ꯁꯤꯟꯗꯨꯔ ꯑꯗꯨꯅ ꯊꯧꯖꯥꯜꯒꯤ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯧꯖꯥꯜꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤ ꯗꯨꯛ ꯀꯦꯟꯗꯜ ꯈꯔ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏ ꯍꯣꯕꯦ ꯆꯦꯟꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏꯗꯨꯛ ꯊꯥꯃꯩ ꯊꯥꯅꯕꯒꯤ ꯊꯝꯂꯤꯕ ꯗꯨꯛ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯨꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯑꯍꯜ ꯍꯅꯨꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯩꯇꯥꯏꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯎꯆꯦꯛ ꯎꯌꯥꯟꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯈꯦꯠꯇꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯗꯣ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯕꯅꯤ ꯃꯊꯛꯂꯣꯝꯗ ꯀꯣꯏꯌꯦꯡꯗꯨꯅ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯗ ꯊꯧꯖꯥꯜꯒꯤ ꯀꯥꯗ ꯑꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯥꯅ ꯏꯖꯕ ꯑꯗꯨꯗꯨ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯃꯗꯨ ꯃꯩ ꯊꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯐꯔꯣꯏꯗꯧꯔꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯅ ꯍꯣꯏ ꯑꯣꯖꯥ ꯐꯒꯅꯤ ꯄꯨꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜꯅ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯇꯨꯝꯗꯕ ꯃꯈꯩ ꯏꯖꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯧꯖꯥꯜꯅ ꯍꯧꯖꯤꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯒ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯥꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯐꯥꯎꯕꯗ ꯊꯧꯖꯥꯜꯗꯣ ꯃꯤꯀꯞ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯧꯖꯥꯜꯗꯣ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯗꯣ ꯇꯞꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯕꯣꯏ ꯑꯃ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯅꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯈꯠꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯕꯣꯏ ꯑꯃ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜꯅ ꯑꯁꯤꯗ ꯃꯩ ꯊꯥꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯅꯪ ꯑꯗꯨꯝ ꯊꯅꯝꯕꯩꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯏꯔꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯥꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜ ꯃꯀꯣꯛꯇ ꯃꯈꯨꯠ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡꯗꯒꯤꯅ ꯑꯍꯤꯡ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯏꯖꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯊꯥꯒꯗꯕꯗꯤ ꯑꯩꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯌꯥꯝꯅ ꯊꯥꯕ ꯂꯥꯏꯔꯤꯛꯇꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯅ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯅ ꯅꯪꯒꯤ ꯀꯥꯗꯗꯤ
ꯑꯁꯤꯒꯤ ꯑꯏꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯏꯕ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜꯒꯤ ꯃꯄꯥꯕꯨꯡꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯧꯖꯥꯜꯗ "ꯑꯩꯈꯣꯏ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯂꯧꯕ ꯉꯝꯂꯔꯣꯏ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯧꯕ ꯉꯝꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯣꯏ ꯊꯣꯛꯄ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯝꯕ ꯋꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯄꯤꯁꯜꯂꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜꯅ "ꯏꯄꯨ ꯑꯃꯥꯏꯕ ꯁꯤꯗ ꯂꯩꯔꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕꯗꯨꯅ "ꯑꯣ ꯃꯁꯤꯔꯥ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯉꯁꯥꯏ ꯕꯣꯏ ꯑꯃ ꯍꯥꯟꯅꯅ ꯃꯩ ꯊꯥꯈꯤꯕ ꯃꯐꯝ ꯑꯗꯨ ꯂꯪꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯗꯨꯅ ꯃꯩ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯕ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯍꯟꯊꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕ ꯍꯧꯔꯦ꯫ ꯊꯧꯖꯥꯜꯁꯨ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯐꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯥꯃꯣ, ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ? ꯉꯁꯥꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ?" "ꯑꯁ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯆꯨꯠ ꯆꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯎꯕꯗꯗꯤ ꯕꯣꯏ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯁꯦꯠ ꯁꯦꯠ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯒꯨꯂꯥꯝꯖꯥꯠꯁꯤ ꯃꯥꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯂꯒ ꯂꯥꯏꯔꯤꯛꯇꯣ ꯋꯥꯔꯤꯗꯣ ꯊꯧꯖꯥꯜꯒꯤꯗ ꯄꯤꯊꯣꯛꯁꯤ ꯑꯩꯒꯤ ꯃꯪꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯀꯞꯄꯒ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯄꯨꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯅꯈꯣꯏꯅ ꯂꯤꯔꯨꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯂꯤꯊꯣꯛꯄ ꯌꯥꯗꯕ, ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯕꯗꯤ ꯃꯪꯂꯥꯛꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯇꯨꯡꯗꯤ ꯏꯍꯪ ꯄꯥꯎꯍꯪꯉꯒ ꯇꯧꯀꯣ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯍꯦꯛꯇ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯤꯉꯣꯟꯗ ꯄꯪꯂꯤ ꯂꯤꯒꯅꯨ, ꯅꯈꯣꯏꯗ ꯇꯦꯛꯁꯤꯜꯍꯜꯂꯛꯄꯁꯨ ꯌꯥꯏ." ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯥꯅꯤꯜ, ꯒꯨꯂꯥꯝꯖꯥꯠ ꯑꯃꯗꯤ ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯇꯅꯕ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯊꯥꯅꯤꯜ ꯑꯃꯗꯤ ꯒꯨꯂꯥꯝꯖꯥꯠꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ "ꯋꯥꯔꯤꯗꯤ ꯀꯝꯗꯧꯕ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯅ "ꯃꯗꯣ ꯍꯞꯇꯥ ꯑꯃꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯈꯟꯅꯔꯁꯤ" ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯐꯝꯗ ꯇꯥꯔꯝꯂꯒꯗꯕ ꯊꯧꯖꯥꯜ, ꯊꯥꯅꯤꯜ ꯑꯃꯗꯤ ꯒꯨꯂꯥꯝꯖꯥꯠ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯞꯇꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯑꯗꯣ ꯑꯇꯣꯞꯄ ꯑꯃ ꯏꯗꯨꯅ ꯐꯤꯂꯝ ꯅꯝꯕ ꯍꯧꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯕꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟꯕ ꯑꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫